ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯐꯣꯛꯁ ꯕꯨꯛꯁ ꯑꯣꯐ ꯃꯥꯇꯔꯁꯇꯒꯤ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯖꯦꯔꯣꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯖꯦꯔꯣꯝꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯀꯔꯝꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯂꯤꯖꯒꯗꯧꯔꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯊꯋꯥꯏ ꯁꯪꯕ ꯄꯤꯅꯕꯤ ꯑꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯨꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤ ꯃꯈꯣꯏꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯇ꯭ꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯑꯗꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯄꯤꯅꯕꯤꯌꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯃꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯤꯗꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ꯫ ꯖꯦꯔꯣꯝ ꯑꯁꯦ ꯗꯥꯛꯇꯔ ꯍꯁꯀ ꯃꯍꯥꯛꯁꯦ ꯂꯣꯏꯅꯕ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯗꯥꯛꯇꯔ ꯍꯔꯁꯀ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯍꯔꯁꯅ ꯐꯥꯔꯕꯃꯇꯨꯡ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯐꯥꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯦꯔꯣꯝ ꯑꯁꯤꯁꯨ ꯄ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯈꯤ ꯃꯁꯤ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯄꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯁꯦ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯐꯖꯅ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯉꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯍꯁꯅ ꯄꯣꯏꯕꯒꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯃꯃꯤꯡ ꯆꯠꯂꯕ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯦꯔꯤꯁ ꯑꯗꯨꯒ ꯍꯦꯗꯦꯜꯁꯕꯔg ꯀꯣꯂꯣꯡꯅꯤ ꯑꯃꯁꯨꯡ ꯑꯣꯛꯁꯐꯣꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯥꯁꯨ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯝꯕ ꯌꯥꯕꯁꯤꯡ ꯇꯝꯃꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛ ꯑꯣꯛꯁꯐꯣꯔꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯏꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯐꯖꯅ ꯈꯪꯕ ꯉꯝꯈꯤ ꯅꯩꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯗꯨꯅ ꯋꯥꯏꯀ꯭ꯂꯤꯞꯀꯤ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯐꯖꯅ ꯈꯪꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯏꯀ꯭ꯂꯤꯞꯅ ꯇꯥꯛꯄꯤꯔꯝꯕ ꯃꯍꯥꯛꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯔꯛ ꯃꯄꯨ ꯃꯁꯥꯃꯛꯀꯤ ꯂꯦꯡꯒꯣꯏ ꯂꯣꯟꯗ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯂꯣꯟꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯟꯗꯣꯛꯇꯨꯅ ꯃꯤꯁꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯍꯥꯛꯁꯦ ꯄꯥꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯦꯛꯇ ꯍꯜꯂꯛꯑꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯍꯜꯂꯛꯑꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯋꯥꯏꯀ꯭ꯂꯤꯞꯄꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯐꯣꯡꯅ ꯋꯥꯏꯀ꯭ꯂꯤꯞꯄꯨ ꯁꯧꯒꯠꯄ ꯑꯗꯨꯒꯨꯝꯕ ꯔꯤꯐꯣꯔꯃꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯗꯨꯁꯨ ꯕꯣꯍꯦꯃꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯈꯠꯈꯤ ꯍꯥꯏꯗꯤ ꯋꯥꯏꯀ꯭ꯂꯤꯞꯅ ꯕꯣꯍꯦꯃꯤꯌꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯍꯁ ꯍꯥꯏꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯋꯥꯏꯀ꯭ꯂꯤꯞꯀꯤ ꯇꯥꯛꯄꯤꯔꯤꯕ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨꯕꯨ ꯁꯟꯗꯣꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯦꯕ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 4 1415ꯗ ꯖꯦꯔꯣꯝꯅ ꯖꯔꯃꯟꯒꯤ ꯁꯥꯎꯗꯔꯟ ꯖꯔꯃꯟꯒꯤ ꯀꯟꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯨꯡꯈꯤ ꯑꯗꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯕꯁꯦ ꯍꯨꯁꯅ ꯁꯤꯒꯗꯧꯕ ꯊꯥ 3 ꯋꯥꯠꯂꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯉꯝꯃꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯏꯗꯤ ꯔꯤꯐꯣꯔꯃꯔꯁꯤꯡ ꯖꯣꯟ ꯍꯁ ꯑꯃꯁꯨꯡ ꯑꯗꯨꯒ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞꯄꯨ ꯁꯧꯒꯠꯄ ꯃꯤꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯖꯣꯟ ꯍꯁꯀꯤꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯃꯌꯥꯝꯗ ꯐꯖꯅ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯇꯧꯔꯤꯕ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯃꯌꯥꯝ ꯄꯤꯕꯁꯤꯅ ꯉꯝꯂꯔꯣꯏ ꯍꯥꯏꯁꯦ ꯃꯥꯅ ꯈꯪꯂꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯀꯟꯁꯦꯟꯗ ꯊꯨꯡꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ ꯃꯥꯁꯦ ꯊꯨꯡꯂꯦ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯀꯥꯎꯟꯁꯤꯜ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯤ ꯃꯈꯣꯏꯕꯨ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯕ ꯌꯦꯡꯁꯤꯟꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯄꯥꯝꯂꯝꯃꯦꯕ ꯑꯗꯨꯕꯨ ꯖꯦꯔꯣꯝꯅꯗꯤ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯃꯍꯥꯛꯁꯦ ꯄꯣꯊꯥꯒꯦ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯥꯏꯕꯔꯂꯤꯡ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧꯅ ꯂꯩꯕ ꯇꯥꯎꯟ ꯑꯁꯤꯗ
ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯟꯁꯇꯦꯟꯁꯤꯒꯤ ꯃꯥꯏꯜ ꯑꯃ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯑꯃ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯗ ꯆꯤꯊꯤ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯃꯈꯣꯏꯕꯨ ꯃꯥꯕꯨ ꯆꯥꯌꯦꯡ ꯇꯧꯒꯗꯕ ꯃꯥꯒꯤ ꯍꯤꯌꯔꯤꯡ ꯃꯥꯒꯤ ꯃꯥꯅ ꯍꯥꯏꯕꯁꯤꯡꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦꯅ ꯇꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯊꯧꯔꯥꯡ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯔꯦꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯤꯗ ꯐꯥꯕ ꯄꯨꯟꯕ ꯀꯔꯤꯝꯇ ꯌꯥꯎꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯁꯤ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯎꯟꯁꯤꯜꯗꯁꯨ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯧꯖꯥꯟ ꯄꯤꯕꯤꯌꯨ ꯃꯥꯕꯨ ꯐꯖꯅ ꯗꯤꯐꯦꯟꯁ ꯇꯧꯖꯒꯦ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯍꯟꯒꯦꯅ ꯍꯥꯏ ꯑꯗꯨ ꯀꯥꯎꯟꯁꯤꯜꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯔꯝꯗꯦꯕ ꯑꯁꯨꯃꯥꯏꯅ ꯌꯥꯔꯝꯗꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯁꯦ ꯂꯣꯟꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯕꯣꯍꯦꯃꯤꯌꯥꯔꯣꯝꯗ ꯑꯃ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯀꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯃꯈꯨꯠꯇ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯕꯣꯍꯦꯃꯤꯌꯥꯗ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯣꯛ ꯅꯥꯏꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝꯅ ꯁꯥꯏꯟ ꯇꯧꯕꯅꯤ ꯁꯥꯏꯟ ꯇꯧꯕ ꯆꯤꯊꯤ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯂꯥꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯥꯏꯟ ꯇꯧꯕ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯀꯅꯥꯅꯁꯨ ꯐꯥꯕꯤꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯄꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯂꯥꯛꯑꯝꯕꯅꯤ ꯍꯜꯂꯛꯄꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯔꯣꯝꯁꯦ ꯑꯁꯨꯃꯥꯏꯅ ꯃꯥꯁꯦ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥꯗꯤ ꯃꯥ ꯉꯝꯈꯤꯗꯦꯕ ꯃꯥꯅ ꯂꯝꯕꯤꯗ ꯍꯤꯔꯁꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯌꯧꯕ ꯃꯇꯝꯗ ꯗꯨꯛ ꯑꯣꯐ ꯁꯜꯕꯦꯁꯀꯤ ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯥꯁꯦ ꯐꯥꯎ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯑꯌꯥꯕꯗꯤ ꯄꯤꯗꯦ ꯑꯗꯨꯕꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯥꯅ ꯐꯥꯔꯝꯃꯤ ꯑꯗꯨ ꯃꯥ ꯃꯁꯥꯅꯁꯨ ꯉꯁꯥꯏꯒꯤ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅꯁꯨ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯐꯥꯔꯀꯥꯟꯗ ꯉꯁꯥꯏ ꯀꯥꯎꯟꯁꯤꯜꯗꯒꯤ ꯃꯉꯣꯟꯗ ꯊꯥꯒꯠꯄ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯒꯠꯄꯕꯨ ꯐꯪꯈꯤꯗ꯭ꯔꯥ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥ ꯆꯤꯡꯅꯕꯗꯨ ꯃꯥ ꯐꯥꯎꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯖꯦꯔꯣꯝꯗꯨ ꯃꯥꯒꯤ ꯁꯛꯇꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜꯗ ꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯍꯥꯛꯄු ꯊꯨꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯈꯨꯗꯛꯇ ꯀꯟꯁꯇꯦꯟꯗ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯥꯖꯤꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯉꯦ ꯑꯗꯨꯒ ꯖꯦꯔꯣꯝꯅ ꯃꯥꯒꯤ ꯆꯦꯟ ꯑꯁꯥꯡꯕ ꯌꯣꯠꯀꯤ ꯆꯦꯡ ꯑꯃꯅ ꯄꯨꯜꯂꯒ ꯃꯈꯣꯡꯅ ꯂꯝꯕꯤꯗ ꯆꯠꯍꯜꯂꯒ ꯃꯍꯥꯛꯄꯨ ꯑꯗꯨꯃꯥꯏꯅ ꯄꯨꯔꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯑꯣꯡꯗ ꯗꯥꯛꯇꯔ ꯍꯔꯁꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜꯒ ꯂꯩꯇꯕ ꯂꯩꯅꯨꯡꯒꯤ ꯅꯝꯊꯤꯕ ꯑꯃꯣꯠ ꯑꯀꯥꯏꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨꯝꯁꯪꯗ ꯃꯥ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯐꯖꯅ ꯄꯤꯕꯤꯗꯕ ꯌꯥꯝꯅ ꯋꯥꯅꯀꯣ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯒ ꯄ꯭ꯔꯤꯖꯟꯗꯨꯁꯨ ꯀꯩꯁꯨꯝꯁꯪꯗꯨꯁꯨ ꯑꯃꯗꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯕ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯃꯝꯅꯔꯒ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕꯁꯤꯡꯁꯦ ꯂꯥꯜꯂꯤ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯅꯦꯕ ꯐꯨꯗ꯭ꯔꯃꯛꯁꯨ ꯆꯩꯅ ꯊꯥꯗ꯭ꯔꯃꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯁꯦ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯟꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯑꯩ ꯃꯔꯥꯜ ꯂꯩꯇꯦ ꯑꯩꯁꯦ ꯎꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯨꯛꯇꯪ ꯋꯥ ꯉꯥꯡꯕ ꯌꯥꯍꯟꯕꯤꯌꯨꯅ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯎꯕꯅꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯣꯛꯇꯕ ꯊꯕꯛ ꯑꯁꯦ ꯀꯌꯥꯗ ꯃꯊꯣꯡ ꯃꯣꯛꯇꯕ ꯊꯕꯛꯅꯣ ꯃꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯕꯛꯅꯣ ꯑꯩꯕꯨ ꯅꯨꯃꯤꯠ 390 ꯑꯩꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯁꯨꯝꯁꯪꯁꯤꯡꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯅ ꯄꯨꯔꯒ ꯑꯣꯠꯅꯩꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯅꯪꯍꯟꯕ ꯑꯩꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯍꯟꯕ ꯑꯩꯅ ꯊꯦꯡꯅꯈꯤꯗꯕ ꯑꯋꯥꯕ ꯀꯔꯤꯝꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯔꯥꯟ ꯁꯤꯔꯕ ꯌꯦꯡꯅꯕꯁꯤꯡ ꯑꯁꯤꯗꯅ ꯃꯔꯥꯟ ꯁꯤꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯥꯟꯕ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯉꯥꯛꯊꯣꯛꯆꯅꯕ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯃꯔꯥꯟꯁꯤꯡ ꯑꯁꯦ ꯆꯨꯝꯊꯣꯛꯆꯅꯕ ꯁꯦꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯐꯥꯎꯕ ꯄꯤꯕꯤꯗꯕ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯩꯒꯤ ꯆꯥꯌꯦꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯅꯕ ꯄꯤꯕꯤꯗꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯤꯡꯆꯥꯏ ꯌꯩꯊꯝꯕ ꯊꯕꯛꯅꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯍꯥꯏꯕꯤ ꯑꯩꯒꯤ ꯗꯣꯛꯇ꯭ꯔꯤꯟꯗꯤ ꯅꯈꯣꯏꯅ ꯈꯪꯗꯕꯤꯗ ꯑꯗꯨꯒ ꯌꯦꯡꯅꯕꯁꯤꯡꯒꯤ ꯊꯥꯖꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯗꯨꯕꯨꯗꯤ ꯅꯈꯣꯏꯅ ꯌꯥꯕ ꯑꯁꯨꯃꯥꯏꯅ ꯃꯥꯅ ꯄ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯆꯩꯗꯨꯅ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯡꯉꯝꯃꯦꯕ ꯅꯈꯣꯏ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯦꯞꯄ ꯋꯥꯔꯦꯞ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯪꯒꯗꯕ ꯅꯈꯣꯏꯅ ꯁꯤꯡꯕ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ
ꯃꯤꯌꯥꯝꯅ ꯈꯪꯒꯗꯕꯅꯤ, ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯁꯨ ꯂꯦꯞꯍꯧꯒꯗꯕꯅꯤ. ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯅꯠꯇꯦ, ꯑꯩꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ, ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ. ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ. ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯇꯨꯡꯗ ꯆꯥꯎꯈꯠꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯠꯂꯤꯅ ꯍꯥꯏ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯇꯥꯔꯁꯨ ꯉꯁꯥꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯔꯝꯗꯦ, ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯝꯗꯦꯕ. ꯑꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ. ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯟꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯁꯦ ꯍꯥꯏꯗꯤ ꯄꯣꯞꯀꯤ ꯄꯥꯄꯜ ꯗꯤꯒꯅꯤꯇꯤ, ꯃꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯥꯏꯊꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ. ꯄꯣꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ. ꯑꯗꯨꯒ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯀꯥꯔꯗꯤꯅꯦꯜꯁꯤꯡ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠꯅꯩꯕ ꯃꯤꯅꯤ. ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃꯕꯨ ꯇꯨꯀꯠꯆꯕ ꯃꯤꯅꯤ ꯍꯥꯏꯕ ꯃꯔꯥꯟ ꯃꯉꯥ ꯑꯁꯦ ꯃꯉꯣꯟꯗ ꯁꯤꯔꯝꯃꯦꯕ. ꯑꯗꯨꯕꯨ ꯖꯦꯔꯣꯝꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯍꯥꯛꯄꯨ ꯃꯔꯥꯟ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯔꯥꯟ ꯁꯤꯒꯗꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯆꯥꯔꯖ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯦ. ꯑꯗꯨꯒ ꯃꯍꯥꯛ ꯄ꯭ꯔꯤꯖꯅꯔ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯟꯐꯥ ꯑꯣꯏꯔꯤꯕ ꯖꯦꯔꯣꯝꯁꯦ ꯃꯥ ꯃꯁꯥꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯤꯡꯉꯥꯏꯒꯤꯗꯃꯛꯀꯣ ꯃꯥꯁꯦ ꯌꯥꯝꯅ ꯃꯇꯝꯁꯨ ꯐꯪꯉꯝꯗꯦ. ꯃꯤꯁꯤꯡꯅ ꯈꯟꯕꯁꯦ ꯃꯥꯁꯦ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯅꯤ. ꯅꯨꯃꯤꯠ 390 ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯍꯨꯝꯗꯨꯅ ꯆꯠꯄ, ꯅꯨꯡꯁꯥ ꯃꯉꯥꯜꯁꯨ ꯐꯪꯍꯟꯗꯕ, ꯆꯥꯅꯤꯡꯉꯥꯏ ꯆꯤꯟꯖꯥꯛꯁꯨ ꯏꯟꯊꯤꯉꯥꯏꯅ ꯄꯤꯕꯤꯗꯕ. ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯂꯁꯨ ꯃꯥꯒꯤ ꯊꯋꯥꯏꯗꯤꯀꯣ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯥꯗꯤ ꯍꯦꯟꯅ ꯏꯁꯣꯔꯗ ꯅꯛꯁꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯦꯕ. ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯐꯥꯗꯔꯁꯤꯡꯅ ꯏꯔꯝꯕ ꯗꯣꯛꯇ꯭ꯔꯤꯟꯒꯤ ꯃꯔꯝꯗ ꯏꯔꯝꯕ ꯃꯥꯒꯤ ꯀꯣꯇꯦꯁꯟ ꯐꯖꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯀꯥꯎꯕ ꯈꯣꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯂꯩꯔꯝꯗꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯅ ꯃꯥꯁꯤꯒ ꯋꯥ ꯉꯥꯡꯍꯟꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯃꯔꯥꯟ ꯁꯤꯔꯒ ꯑꯗꯨꯝ ꯀꯟꯗꯦꯝ ꯇꯧꯅ ꯃꯥꯕꯨ ꯃꯔꯥꯟ ꯁꯤꯔꯒ ꯑꯗꯨꯝ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯅꯕꯒꯤ ꯃꯔꯣꯝꯗ ꯆꯠꯊꯔꯝꯃꯦꯕ. ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯌꯥꯗꯦ, ꯃꯥꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩ. ꯋꯥ ꯉꯥꯡꯕ ꯍꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯍꯣꯠꯅꯕꯅꯦꯕ. ꯑꯗꯨꯃꯛꯄꯨ ꯌꯥꯗꯕꯗꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯃꯥꯅ ꯌꯥꯝꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ, ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ, ꯑꯗꯒꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯁꯦ ꯃꯁꯤ ꯆꯔꯆꯀꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ, ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯕꯥꯏꯕꯜꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯁꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯅ, ꯑꯥꯄꯤꯜ ꯂꯩꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ, ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒ ꯂꯣꯏꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯇꯥꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯐꯥꯎꯕꯀꯣ ꯌꯥꯝꯅ ꯍꯨꯝꯗꯨꯅ ꯄꯨꯔꯝꯃꯤ ꯃꯥꯅ ꯇꯥꯛꯄꯤꯕꯁꯦ. ꯑꯗꯨꯒ ꯋꯥꯏꯀ꯭ꯂꯤꯐꯀꯤ ꯗꯣꯛꯇ꯭ꯔꯤꯟꯁꯤꯡ, ꯖꯣꯟ ꯍꯨꯁꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯥꯅ ꯐꯖꯅ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯀꯣ, ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛ ꯃꯁꯥꯒꯤꯗꯃꯛ ꯑꯣꯏꯖꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯕ ꯅꯠꯇꯦ ꯑꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥꯏꯀ꯭ꯂꯤꯐꯅ ꯇꯥꯛꯂꯝꯕ, ꯗꯥꯛꯇꯔ ꯍꯁꯅ ꯇꯥꯛꯂꯝꯕ ꯃꯈꯣꯏꯅ ꯏꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯃꯈꯣꯏꯕꯨ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ. ꯑꯗꯨꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯇꯥꯛꯄꯤꯕꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ, ꯑꯩꯒꯤ ꯏꯒ ꯁꯤꯟꯅꯕ ꯐꯥꯎꯕ ꯄꯥꯝꯃꯨꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯔꯝꯃꯦꯕ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯡꯌꯦꯡꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯁꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ, ꯍꯥꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯁꯦ ꯃꯔꯥꯟ ꯁꯤꯔꯝꯃꯦꯕ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ, ꯃꯥꯗꯤ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯕ ꯂꯦꯃꯦꯟ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗꯗꯤ ꯃꯈꯣꯏꯒꯤ ꯑꯇꯩ ꯃꯉꯣꯟꯗ ꯀꯔꯤ ꯃꯈꯣꯏꯒꯤ ꯖꯣꯟ ꯍꯨꯁꯀꯤ ꯃꯔꯥꯏꯕꯛꯇ ꯏꯕ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯗꯦ. ꯃꯉꯣꯟꯗ ꯏꯆꯝ ꯆꯝꯕ ꯇꯨꯄꯤ ꯑꯃꯈꯛ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ. ꯍꯥꯏꯗꯤ ꯃꯥꯁꯦ ꯗꯦꯕꯤꯜꯅꯤ ꯍꯥꯏꯕꯁꯦ, ꯃꯥꯁꯦ ꯗꯤꯌꯥꯕꯣꯜꯅꯤ, ꯐꯠꯇꯕ ꯕꯨꯠꯅꯤ ꯍꯥꯏꯕ ꯑꯗꯨꯃꯈꯛ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯗꯨ ꯄꯤꯔꯝꯃꯦꯕ. ꯑꯗꯨ ꯃꯥꯁꯦ ꯄꯤꯔꯝꯕꯅꯦ. ꯑꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯃꯥꯁꯦ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯃꯥ ꯊꯝꯕꯅꯦꯗꯤ ꯃꯥꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯃꯌꯥꯝ ꯃꯣꯏꯅ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯒꯦꯅ ꯂꯦꯞꯄꯝꯃꯤ. ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯇꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛꯇ ꯐꯠꯇꯕ ꯕꯨꯠ ꯆꯪꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯏꯕ, ꯗꯦꯕꯤꯜꯅꯤ ꯍꯥꯏꯅ ꯏꯕꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯨ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯐꯠꯈꯤꯗ꯭ꯔꯕ ꯄꯥꯄꯤ ꯑꯩꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯋꯥꯕ, ꯃꯍꯥꯛꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯤꯡꯈꯪꯒꯤ ꯂꯨꯍꯨꯞ ꯎꯞꯈꯤ.
ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯃꯁꯤꯒꯨꯝꯕ ꯇꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯎꯞꯄꯁꯦ ꯃꯁꯤꯗꯤ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯒꯨꯝꯕꯅꯤ ꯑꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯉꯥꯏ ꯗꯥꯛꯇꯔ ꯍꯁꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤꯕ ꯁ꯭ꯇꯦꯛ ꯑꯗꯨꯃꯛꯇꯗ ꯄꯣꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯃꯥꯁꯦ ꯂꯝꯕꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯥꯛꯇꯔ ꯍꯁꯄꯨ ꯄꯨꯜꯂꯒ ꯍꯤꯡꯅ ꯃꯩ ꯊꯥꯒꯤ ꯃꯐꯝꯗ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯨ ꯀꯨꯜꯂꯒ ꯃꯍꯥꯛꯅ ꯐꯖꯅ ꯏꯁꯣꯔꯗ ꯃꯍꯥꯛ ꯄ꯭ꯔꯊꯅꯥ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯩꯗꯣ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯔꯛꯀꯅꯨꯅꯦ ꯃꯃꯥꯡꯗ ꯂꯥꯛꯎ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯍꯥꯟꯅ ꯆꯨꯁꯜꯂꯛꯎꯅꯦ ꯑꯅ ꯑꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩ ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗꯦꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯩ ꯆꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯩ ꯐꯖꯅ ꯁꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥ ꯑꯁꯤꯕ ꯈꯣꯟꯖꯦꯜ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯔꯝꯃꯤ ꯗꯤꯁ ꯁꯣꯜ ꯏꯟ ꯐ꯭ꯂꯦꯝꯁ ꯑꯥꯏ ꯑꯣꯐꯔ ꯈ꯭ꯔꯥꯏꯁ ꯇꯨ ꯗꯤ ꯍꯥꯏꯅ ꯑꯩꯒꯤ ꯑꯁꯨꯝꯕ ꯃꯩ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯑꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯈ꯭ꯔꯤꯁꯇ ꯅꯪꯉꯣꯟꯗ ꯑꯩ ꯀꯠꯆꯔꯤꯀꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯦ ꯑꯗꯨꯗ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯖꯦꯔꯣꯝꯅꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯂꯥꯛꯄꯅꯤ ꯄꯣꯞꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯄꯨꯔꯦꯜꯁꯤꯡꯒꯤ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯇꯥꯛꯄꯤꯕ ꯕꯥꯏꯕꯜꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯛꯄꯒꯤꯗꯃꯛ ꯃꯥ ꯊꯧꯅꯥ ꯐꯅ ꯑꯁꯤꯐꯥꯎ ꯃꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯥ ꯊꯋꯥꯏ ꯊꯥꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯍꯧꯖꯤꯛꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯩꯇꯥꯅ ꯂꯨꯆꯤꯡꯗꯨꯅ ꯁꯩꯇꯥꯟꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯕꯥꯏꯕꯜꯒꯤ ꯗꯣꯛꯇ꯭ꯔꯤꯟ ꯕꯥꯏꯕꯜꯗꯤ ꯆꯞ ꯃꯥꯟꯅꯕ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯌꯥꯝ ꯌꯥꯝꯃꯤ ꯇꯥꯛꯄꯤꯕ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩꯍꯧꯔꯣꯟꯗꯒꯤꯅ ꯐꯣꯡꯗꯣꯛꯄꯤꯕ ꯐꯥꯎꯕꯗ ꯕꯥꯏꯕꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯑꯣꯏꯔꯁꯨ ꯄꯨꯝꯅꯃꯛ ꯊꯤꯖꯤꯜꯂꯒ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯁꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯆꯨꯝꯕ ꯆꯠꯄꯒꯤꯗꯃꯛ ꯃꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯊꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯊꯤꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯑꯣꯠ ꯅꯩꯕ ꯑꯩꯈꯣꯏꯕꯨ ꯐꯨ ꯆꯩꯕ ꯑꯇꯣꯞꯄꯁꯤꯡꯅ ꯃꯤꯁꯤꯡꯅ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯁꯤ ꯁꯤꯔꯕꯁꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯤꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯁꯦ ꯂꯦꯞꯅ ꯁꯔꯒ ꯐꯪꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯨ ꯅꯛꯈꯔꯦ ꯄꯨꯟꯅ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯍꯪꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁ꯭ꯋꯔꯒꯗ ꯂꯩꯕꯤ ꯏꯄꯥ ꯏꯁꯣꯔ ꯖꯦꯔꯣꯝꯅ ꯊꯧꯅꯥ ꯐꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯄꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯂꯣꯏꯅꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯦ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯃꯤꯅ ꯌꯦꯡꯅꯕ ꯕꯥꯏꯕꯜ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯊꯤꯅ ꯑꯃ ꯑꯣꯠ ꯅꯩꯕꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯅ ꯈꯥꯡꯕ ꯉꯝꯕ ꯃꯥꯌꯣꯛꯅꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ